Manipur MLA khudingmakse makhoidagi hena thauna laiba makhoidagi hena lingjel laiba prajagi damakta khanba miyamgi damakta khanba laingangna prajagi damakta pitharaiba funding khudimak scheme khudimak prajagi ground level da yauhanduna awata matit maka khudimak yengbiduna praja punamaki awawa punamabo kokhalliba khwaidagi phaba MLA ni haina kanana hai Lady ba kendra dugi praja anambana magi kendra dugi MLA da adumaina phan lawi phana haeba makoi de hena aphaba MLA laiti haina annamba praja maruoina ima ibenjingna hai tawatabu manipugi praja pumnamak nadi manipugi praja ayambana maruoina ima ibenjingna su kari hai manipuda leiribe MLA khudimakse haukiba me thataki hauraga thoklaiba lana sida Prajagi the Mother Kande, Miat Mipunka, Tatabada Cheney, Yumka, Mai Tabada Cheney, Prajagi Pan Kuting Hurali, even IDP Singi Tumpa Hurali, Loyana IDP Singi, Prajab Singi, Kuting Maki Panka Hurali, Aduga Langanga Tada Iba Yumdon Piga Dobe Skim Kanabakaya Pankaya Asi, Punamaxin Nam Tato, the Prajagi, Ichupagi Hingi, Prajagi the Mother Kande, Prajaki Awa Anang, but Cheney, Prajagi the Mother Kande Hibaki, Kolaukia Laubulina, Emile Amata the Prajak Kuting. Amadana pena deba madu bataragadi masigi praja anise karino haiba utang akoi gyan chamam na utang phawre masi miyam puna magna praja puna magna utang thamoi da tin utang jot thabiraga masi kaino haiba utang ka khoi khanminase praja puna magna MLA amta phatte hai magi kendragi praja puna magna di praja anambana di magi kendragi MLA do adudagi hena phaba laite hai anisida ngawriba confusion je karino aduga hojik tangkhulgi yummai tharakpa hawrakpa lolilonana mamangda isalin thungan be hemanje sugumma kaya awabana ka hena naga isina utaruki adi tronglobigi thogdok sugumma thogdok kaya haingamdraba tawngamdraba tamhamdraba tambada hangoi tukacharaba pungning nusiraba kaya ama thokiba kaya ase masi kanana thokhalibanu अखोई लमदम सिगी MLA जिंगसिना मखोइना चेनरीनी हाइबा मतमदा हाइनमन बथो ओएबा मसी खंगना मरु ओइना इमा इबेन कया मना खितंग सुमाइन अशोक अपन यावर पतारगदी इमा इबेन कया मा कंसर्न MLA जिंगी मयुमदा थोंगानदा MLA जिंगना मोंदुम मोटेक तुम्बा तारगसु मैरा पाइबी इमा इबेन खरदी थोंगानदा याइरेक्तुना MLA जिंगी युम अमदी MLA जिंग दुबु Tata Lakadra, Makoibu Yakai Tunga, Lakadra Hibagi, Pakat Padagi, Mama Obi Mara Baby Kayana, Tongan, Ngai Hina Supau, Taze, Kitang Irang, Makalakpaga, Missy Minam Tolokpaga, Tongana Toloktuna, Ahin Yarektuna, Mandri Mandona Montem, Mundum the Tumhalaga, Imai Benjingna, Drain Mapanda, Tumaga, Shangan Sutai, Machina Karamba, Mamano. Mata usugum na Manipurida, Praza Ecosi, Machet Taraga, Achumba Kangdaba, Achumba Tiba Pangda, Praza, Orikadi, Nashi Manipur Kunai, Chakoloi, Achumba Gidamak, Praza, Kudimak, Lingian Manana, Akoi Tungi Mirolgi Damakta, Akoi Tungi Fushari Yanga, Tungi Genes, Mutanabagi Damakta, one standa, one boysta, Praza Ekoi Kolau Loba Matam Oire, Mashida Langaki Karmazari, Kudingmak, Praza, Kudingmak, Micham Kudingmak, Punam Anna Punzalaga. Akoy bu kanana yengsela ibano akoy bu kanana mutatna honara ibano India government Manipur government anisina manaraga natro kuki di injalaga masi akoy yaknaba masa khangna praja punam anga lingjen manana akoy karigumba kharadi lingjen manana lairiba sarkar se akoy praja akoy otpiganu haina haiba matam tarabra haibase masi tasengna yam thinda mangre haibase ayakyoba motagi phongdokchari maram maduna MLA bu nungsiba praja kaya ama magi kendra da lei aduga Praja Kuding Magnadi, Manipugi, MLA Kuding Mag Amata Yaningre, hi. Masi confusion se miam nang tang nainabi hire attention jerry.